ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯅꯣꯂꯣꯛꯄ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯅꯦꯜꯁꯤꯗ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯃꯪ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯡꯖꯗ꯭ꯔꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯊꯛ ꯑꯗꯨꯗ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯑꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯕ, ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯍꯥꯏꯕꯗꯨ꯫ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯌꯥꯏꯃ ꯍꯥꯏꯕꯗꯤ ꯑꯅꯤꯁꯨꯕ ꯌꯥꯏꯃ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯀꯣꯛ ꯊꯛꯇ ꯁꯤꯡꯕꯨꯜ ꯑꯆꯧꯕ ꯑꯃ ꯍꯥꯞꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯅ ꯍꯜꯂꯛꯄ ꯉꯥꯏꯔꯗꯨꯅ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯏꯕꯛ ꯑꯗꯨꯗ ꯊꯝꯂꯒ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯁꯤꯡꯕꯨꯜ ꯆꯥꯎꯅ ꯍꯥꯞꯇꯨꯅ ꯂꯥꯛꯂꯤꯕ ꯌꯥꯏꯃ ꯑꯗꯨꯕꯨ ꯂꯥꯛꯄ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕ ꯑꯁꯤꯅ ꯎꯔꯔꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕ ꯑꯁꯤꯅ ꯌꯥꯏꯃꯕꯨ ꯎꯔꯕꯗ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯗꯨꯅ ꯌꯥꯏꯃ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯗꯨꯕꯨ ꯎꯔꯕꯗ ꯌꯥꯏꯃ ꯑꯗꯨꯁꯨ ꯃꯀꯣꯛ ꯊꯛꯇ ꯍꯥꯞꯂꯤꯕ ꯁꯤꯡꯕꯨꯜ ꯑꯗꯨꯕꯨ ꯊꯥꯗꯔꯗꯨꯅ ꯃꯅꯥꯎ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯆꯦ, ꯑꯩꯒꯤ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯣ? ꯉꯥꯃꯨꯛ ꯂꯩꯔꯛꯇ꯭ꯔꯕ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯦꯔ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦ, ꯉꯥꯃꯨꯛ ꯂꯩꯔꯛꯇ꯭ꯔꯕ ꯇꯦ?" ꯌꯥꯏꯃ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯤ: "ꯍꯩꯃꯥ ꯇꯣꯝꯕ, ꯅꯪ ꯇꯌꯥꯏꯅ ꯆꯠꯂꯤꯁꯤ ꯁꯤꯡ ꯆꯟꯕꯅꯤ꯫ ꯅꯪꯒꯤ ꯉꯥꯃꯨꯛꯇꯣ ꯇꯌꯥꯏꯅꯦ ꯁꯦ ꯇꯌꯥꯏꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯕꯨꯜ ꯑꯁꯦ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯌꯣꯜꯂꯒꯅꯦ ꯅꯪꯒꯤ ꯉꯥꯃꯨꯛꯇꯣ ꯂꯩꯕꯤꯔꯒꯦ꯫ ꯌꯨꯝꯗ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ, ꯅꯪ ꯇꯌꯥꯏꯒꯤ ꯁꯤꯡꯕꯨꯜꯁꯦ ꯁꯦ ꯈꯤꯇꯪ ꯁꯧꯒꯠꯄꯤꯔꯣꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯌꯨꯝ ꯇꯝꯅ ꯆꯪꯈꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯃꯂꯪꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝ ꯑꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯃꯥꯌꯣꯛꯅꯔꯤ ꯁꯨꯃꯥꯡ ꯑꯗꯨꯗ꯫ "ꯏꯌꯥꯝꯕꯒꯤ ꯃꯂꯪꯕ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯁꯨꯝ ꯎꯕꯗ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯈꯣꯡ ꯍꯥꯝꯂꯤꯕꯁꯤ 4ꯔꯛ 5ꯔꯛ ꯀꯨꯝꯕꯗꯤ ꯁꯨꯔꯝꯃꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇ ꯀꯔꯤ ꯆꯥꯔꯨꯔꯒꯦ ꯍꯥꯏꯕ?" "ꯇꯥꯆꯧ, ꯀꯩꯝꯇꯗꯤ ꯆꯥꯗꯦꯕ. ꯑꯗꯨ ꯉꯔꯥꯡ ꯉꯥ ꯊꯣꯡꯕ ꯈꯔ ꯍꯦꯟꯖꯟꯅ ꯆꯥꯔꯨꯕꯩꯔ ꯀꯩꯅꯣ ꯄꯨꯛꯁꯦ ꯒꯨꯔ ꯒꯨꯔ ꯈꯣꯡꯉꯒꯅꯦ, ꯈꯪꯗꯦꯁꯦ, ꯉꯁꯥꯏꯗꯒꯤ ꯍꯥꯝꯃꯤꯕꯁꯦ ꯐꯖꯅ ꯍꯥꯝꯗꯦ, ꯄꯤꯠ ꯑꯩꯗꯤꯅꯦ ꯍꯛꯆꯥꯡꯒꯁꯦ ꯂꯣꯏꯅ ꯁꯣꯛꯊꯔꯕꯅꯤ ꯇꯥꯆꯧ." "ꯍꯩ, ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯅꯪ ꯇꯥꯆꯧ ꯍꯤꯗꯥꯛ ꯂꯩꯔꯨꯁꯣ ꯍꯥꯏꯕ꯭ꯔꯣ?" "ꯇꯥꯆꯧ, ꯍꯤꯗꯥꯛ ꯆꯥꯔꯒꯕꯨ ꯐꯒꯗ꯭ꯔꯣ? ꯑꯩꯒꯤ ꯐꯤꯕꯝꯁꯤꯗꯅꯦ ꯍꯤꯗꯥꯛꯀ ꯆꯥꯔꯒ ꯐꯒꯗꯕ ꯃꯥꯟꯗꯦꯗ. ꯇꯥꯆꯧ, ꯑꯩ ꯌꯥꯗ꯭ꯔꯦꯍꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯂꯪꯕ ꯑꯗꯨ ꯕꯥꯔꯇꯤꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯗꯨꯅ ꯔꯦꯇꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯅꯤꯡꯊꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯤꯕꯅꯤ꯫
ꯑꯁꯣꯝꯗꯅ ꯌꯥꯏꯃ ꯑꯗꯣ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯁꯤꯡꯕꯨꯜ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯍꯜ ꯑꯃꯈꯛꯅ ꯌꯥꯏꯃꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯕꯨꯜ ꯑꯗꯨꯕꯨ ꯂꯨꯄꯥ 100 ꯄꯤꯔꯗꯨꯅ ꯂꯧꯈꯤꯗꯝ꯫ ꯐꯪꯉꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯌꯣꯜꯂꯤꯕꯤ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ ꯑꯃꯅ ꯌꯣꯜꯂꯤꯕ ꯀꯕꯣꯛ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯒꯤꯅꯤ ꯍꯥꯏꯔꯗꯨꯅ ꯀꯕꯣꯛ ꯑꯗꯨꯕꯨ ꯂꯩꯔꯒ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯈꯔꯦ꯫ ꯌꯥꯏꯃꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯕ ꯑꯍꯜ ꯅꯤꯡꯊꯦꯝꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯌꯥꯏꯃꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯤꯡꯊꯦꯝ, ꯅꯪ ꯀꯩꯊꯦꯜꯗ ꯁꯤꯡ ꯌꯣꯜꯂꯨꯔꯕ꯭ꯔꯣ?" "ꯍꯣꯏ ꯇꯥꯆꯧ." "ꯑꯗꯨꯗꯤ ꯐꯔꯦ, ꯏꯌꯥꯝꯕꯁꯨꯅꯦ ꯏꯃꯥꯟꯅꯕ ꯑꯃꯇꯪ ꯎꯅꯔꯨꯈꯤꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯉꯥꯃꯨꯛꯇꯤ ꯂꯩꯕꯤꯔꯕ꯭ꯔꯣ?" "ꯍꯣꯏ ꯇꯥꯆꯧ, ꯏꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯒꯤ ꯉꯥꯃꯨꯛꯁꯨ ꯂꯩꯕꯤꯔꯦ꯫ ꯑꯗꯨꯗꯤ ꯇꯥꯆꯧ, ꯑꯩ ꯌꯨꯝꯗ..." "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯗꯣ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯥꯏꯃ ꯑꯗꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯏꯃꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯉꯥꯃꯨꯛ ꯑꯗꯨꯕꯨ ꯆꯥꯅ ꯆꯥꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯔꯤ꯫ "ꯇꯣꯝꯕ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ? ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯇꯥꯇꯣꯟꯗꯤ ꯀꯩꯗꯧꯍꯧꯔꯤ? ꯇꯨꯝꯍꯧꯔꯤꯕ꯭ꯔꯥ?" "ꯇꯥꯇꯣꯟꯗꯤ ꯇꯨꯝꯍꯧꯔꯤ꯫ ꯑꯗꯨ ꯇꯌꯥ, ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯉꯁꯥꯏꯅꯦ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯇꯨꯝꯃꯤ, ꯑꯃꯨꯛ ꯊꯣꯛꯈꯤ, ꯑꯃꯨꯛ ꯆꯪꯉꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯃꯤ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯀꯣ. ꯑꯗꯨꯅꯦ ꯇꯥꯆꯧꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯇꯥꯇꯣꯟꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ, ꯃꯈꯣꯡ ꯍꯥꯝꯊꯩ ꯍꯥꯏꯕ." "ꯅꯪꯒꯤ ꯇꯥꯇꯣꯟꯕꯣ? ꯅꯪꯒꯤ ꯇꯥꯇꯣꯟ ꯃꯈꯣꯡ ꯍꯥꯝꯊꯩ ꯍꯥꯏꯗꯨꯕꯨ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯍꯥꯏꯔꯒꯦ?" "ꯑꯗꯨꯗꯤ ꯈꯪꯗꯦꯗ, ꯇꯥꯇꯣꯟꯗ ꯍꯪꯉꯣ." ꯑꯩꯅ ꯍꯪꯕꯅꯦꯕ, ꯑꯩꯈꯣꯏ ꯇꯥꯇꯣꯟꯅꯅꯦ ꯑꯩ ꯎꯔ ꯁꯥꯎꯔꯤꯕ, ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯅꯤꯅꯦ ꯃꯥꯅ." "ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯇꯥꯇꯣꯟꯅ ꯅꯪꯕꯨ ꯎꯔꯒ ꯁꯥꯎꯋꯦ ꯍꯥꯏꯔꯤꯕ? ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯅꯪꯒꯤ ꯇꯥꯇꯣꯟꯗꯣ ꯃꯈꯣꯡ ꯍꯥꯝꯊꯕꯒꯤꯅꯦ, ꯍꯛꯆꯥꯡꯗ ꯁꯣꯛꯊꯕꯒꯤ ꯁꯥꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯅꯥꯎꯗꯕꯨ ꯃꯥꯅ ꯍꯦꯛꯇ ꯁꯥꯎꯕ ꯌꯥꯕ꯭ꯔꯣ? ꯀꯌꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯣ ꯇꯣꯝꯕ, ꯅꯪꯅꯦ ꯇꯥꯆꯧ ꯍꯜꯂꯛꯄ꯭ꯔꯥ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯝꯇ ꯌꯦꯡꯉꯨꯁꯤꯅꯦ." "ꯍꯣꯏ ꯇꯌꯥꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯇꯣꯝꯕ ꯑꯗꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯔꯦ꯫ ꯃꯪꯒꯣꯜ ꯑꯗꯨꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯃꯌꯥꯝꯕ ꯑꯍꯜ ꯅꯤꯡꯊꯦꯝꯕꯨ ꯍꯜꯂꯛꯄ ꯇꯣꯝꯕꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯂꯪꯕ ꯑꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯕꯨꯛ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯥꯂꯪꯕ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯈꯣꯡꯍꯥꯝꯐꯝ ꯂꯣꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯃꯥꯂꯪꯕꯅ ꯇꯣꯝꯕꯅ ꯐꯝꯂꯤꯕ ꯃꯃꯥꯡ ꯑꯗꯨꯕꯨ ꯐꯥꯎꯔꯒ ꯌꯥꯡꯅ ꯆꯦꯟꯈꯤꯕ ꯑꯁꯤꯗ ꯇꯣꯝꯕ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯌꯥꯝꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝꯕ ꯑꯍꯜ ꯅꯤꯡꯊꯦꯝ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯪꯒꯣꯜꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯅꯥꯎ ꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯕꯨ ꯎꯔꯕꯗ ꯅꯤꯡꯊꯦꯝꯅ, "ꯇꯣꯝꯕ, ꯅꯪꯕꯨ ꯇꯥꯆꯧ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯔꯣ?" "ꯍꯣꯏ ꯇꯥꯆꯧ, ꯇꯌꯥꯏꯅꯅꯦ ꯇꯥꯆꯧ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨꯆꯣꯅ ꯁꯤꯗ ꯐꯝꯃꯒ ꯇꯥꯆꯧ ꯍꯜꯂꯛꯄ꯭ꯔꯥ ꯉꯥꯏꯔꯤꯕ." "ꯑꯣ, ꯂꯥꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯇꯥꯆꯧ ꯍꯜꯂꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ." "ꯑꯗꯣ ꯇꯥꯆꯧ, ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯇ꯭ꯔꯣ?" "ꯍꯩꯃꯥ, ꯅꯪꯒꯤ ꯉꯥꯃꯨꯛꯇꯤ ꯉꯁꯥꯏ ꯅꯪꯒꯤ ꯇꯌꯥꯏꯅ ꯂꯩꯕꯤꯈ꯭ꯔꯗꯨꯗꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏꯅꯕꯨ ꯊꯣꯛꯈ꯭ꯔꯗꯤ ꯆꯠꯈ꯭ꯔꯗꯤ ꯑꯩꯒꯤ ꯉꯥꯃꯨꯛ ꯑꯗꯨꯝ ꯂꯩꯔꯛꯏ ꯅꯠꯇ꯭ꯔꯣ? ꯌꯥꯔꯣꯏ, ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯒꯗꯕꯅꯤ, ꯌꯥꯔꯣꯏ ꯑꯩꯗꯤ." "ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ. ꯅꯤꯡꯉꯥꯏ ꯇꯧꯔꯅꯣꯃ, ꯇꯥꯆꯧꯅꯅꯦ ꯅꯪꯒꯤ ꯉꯥꯃꯨꯛꯇꯣ ꯁꯣꯏꯗꯅ ꯂꯩꯕꯤꯒꯦꯕ. ꯏꯃꯨꯡꯗ ꯆꯪꯉꯁꯤ." "ꯍꯣꯏ, ꯁꯣꯏꯗꯅꯗꯤ ꯂꯩꯌꯣꯀꯣ ꯍꯌꯦꯡ." "ꯑꯗꯨ ꯇꯥꯆꯧ, ꯑꯩꯈꯣই ꯇꯥꯇꯣꯟꯗꯣ ꯏꯃꯨꯡꯗꯒꯤ ꯄꯠ ꯆꯦꯟꯊꯣꯛꯑꯒꯅꯦ ꯑꯁꯣꯝ ꯈꯣꯡꯍꯥꯝꯐꯝ ꯔꯣꯝꯗ ꯆꯦꯟꯈꯤꯕ ꯋꯥꯅꯤꯗ." "ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯕ ꯖꯥꯠꯂꯣ?"
Nang tayagi manakta chang ai nang taton bo ngaibiruge. Oh hoi tacho. Asumna hairadana manang nupa tombado mayamba yai mana leiriba sakhum adu tamna changkare. Ningthem malang mana chatkriba khongampham adu tamna laklammi. Khongampham adugi mamang adu daliyadana ningthemna hairami. Hai malang ba nangbu masaidagi phatribro. Kaino manam tuminna leisina. Ai malang ba nangbu kedorgine tachaw nang kauri sibu tadro. Tachaw ai yadreda aine ngasigi nubusidane siba soidrabani. Tasaidagi hamakpadunane hojik fauba faba kauba amta leite. Taw ngakta ngaibiyuko. Aisu nangaro haidana mai gakta salawdre. Ngakta ngaibiyuko tachaw. Hoi. Tachaw ngairage. Nangna nakhong hamdokningaitane sengna hamawro. Horen amuk ahingda pipa thoktanaba. Hoi tachaw. Asumna malangba makhong hamaloiradana khongampham adudagi thorai. Mayamba duga manau nupa duga mayum maduda mu sangkare. Machin manau aduna changlakpa matam sidari yai masu tak thongba loiradana machin manau ahum maduga kaurai. Tomba yai magi manak aduda phamlare. Malangba amadi ningthemsu tak pukham madugi mamangda magi phamda phamlare. Asumna tak chaba hore. Aduba malangbari masaidagi mabuk nungai tabana maram oiraga tak ado kaya saningbadi phaudre. Manau nupa malang mana sadaba si urabada yai mana asumna hairi. Malang ba nang kaidora sadagde. Ai aka saningdreda. Ukse nuaitreba. Yigine haide ai lusilagi. Asumna hairadana malangbado makut aduba hamdoklaga mahake kadudana mu sangkira. Lehauriba makhoi ahum singado saksarami. Asumna saksaba shiloiradana magi kaduda tumnaba sangnarag. Ningthem malang man tumniba mafam maduda changlai. Aduga yai maga tombagana kamada chank. Malang ba nangbu saidagi phatre haisibu ai su kaurine nangi ida amta leirake na khanban. Se nang ngasigidene warusu wana khang ayeng taso ayuk na chatlaga thangnaba khul adudagi ida amani da leirak. Ngasigidene nang warusu wana khanglo tatawsune akjang se oi thindobra kainom tawre. Nangna horen nabuktu nungairaktragana ne tachauba mu hawdoruko. Asumna hairadana ningthem madu monga koka hek taina khibada tumkare. Aduba malangbari mabuk adu yekpa thinba tawbana maram oiraga tumba aduri yaramdre. Mikup kharagi tungda malangbado makhong hamingakpadagi mayam adubu hawdokna masa paiduna nomduna tachau hairadana hawdoklabada ningthem mikap thorai. Ningthemna manau nupa malangba aduda kari taurabage haina hanglobada manau nupado amukkasu makhong hamninge haiduna ningthemgi mapamda hairam. Asumna machi manau ani ado mapanda thokare. Asumdana ka amada leiriba yaima amadi tomba ado wari shanari. Tombagi mapamda yai mana nungai raba wari kaya masu libiram. Tomba nangi le ainu liba wari si tajabro. Phase
ꯐꯖꯩ ꯇꯌꯥꯏ ꯑꯗꯨ ꯇꯌꯥꯏ ꯀꯅꯦ ꯕꯨꯠꯀꯤ ꯑꯣꯏꯅ ꯂꯤꯕꯤꯌꯨ ꯑꯩꯅꯦ ꯕꯨꯠꯀꯤ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯍꯥ ꯅꯪꯕꯨ ꯕꯨꯠꯀꯤ ꯇꯥꯅꯤꯡꯉꯦꯕ ꯍꯣꯏ 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 ꯅꯪꯅ ꯕꯨꯠꯀꯤ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯇꯌꯥꯏ ꯂꯤꯒꯦꯀꯣ ꯅꯥꯒꯗꯣ ꯐꯖꯅ ꯁꯦꯡꯗꯣꯛꯎ ꯇꯌꯥꯏꯅ ꯂꯤꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯀꯤꯕ ꯕꯨꯠ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯅ ꯌꯥꯏꯃꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯦ ꯃꯊꯩ ꯊꯩꯅ ꯃꯃꯥꯡꯉꯩꯗꯅꯦ ꯆꯥꯎꯔꯕ ꯎꯃꯪꯈꯛ ꯂꯩꯔꯝꯕ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗꯅꯦ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯁꯨ ꯍꯧꯋꯤ ꯎꯖꯥꯎ ꯑꯗꯣ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯅꯗꯦ ꯃꯗꯨꯗ ꯍꯟꯅ ꯍꯦꯛ ꯌꯦꯡꯉꯨꯔꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯦꯛꯇ ꯁꯤꯕ ꯑꯗꯨꯒꯅꯦ ꯁꯤꯔꯤꯕꯗꯣ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯗꯨꯒ ꯃꯤꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯃꯊꯪ ꯁꯤꯙꯔꯛꯄꯁꯤꯗꯅꯦ ꯇꯣꯝꯕꯥ ꯅꯪ ꯐꯖꯅ ꯇꯥꯁꯜꯂꯛꯀꯣ ꯃꯊꯪ ꯁꯤꯔꯛꯄꯁꯤꯗꯅꯦ ꯈꯨꯜꯗꯨꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒꯅꯦ ꯍꯧꯖꯤꯛꯀꯤ ꯎꯖꯥꯎ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯃꯤ ꯃꯌꯥꯝꯁꯦ ꯆꯪꯉꯛꯑꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯗꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯅꯩꯅꯔꯦꯕ ꯑꯗꯨꯒꯗꯤ ꯂꯥꯏꯁꯨ ꯂꯩꯔꯝꯗꯕ ꯃꯤꯁꯨ ꯂꯩꯔꯝꯗꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯒ ꯀꯩ ꯃꯔꯝꯒꯤ ꯁꯤꯔꯤꯅꯣ ꯍꯥꯏꯗꯨꯁꯨ ꯈꯪꯗꯕ ꯑꯗꯨꯒꯅꯦ ꯇꯣꯝꯕꯥ ꯌꯥꯝꯅ ꯑꯉꯛꯄ ꯀꯤꯕ ꯑꯃꯅꯅꯦ ꯍꯧꯖꯤꯛꯀꯤ ꯎꯃꯪ ꯑꯗꯨꯗ ꯆꯪꯉꯨꯕ ꯃꯤꯁꯤꯡ ꯑꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯁꯦ ꯃꯔꯥꯏꯕꯛ ꯃꯊꯕꯥꯛ ꯃꯕꯨꯛ ꯐꯥꯏꯒꯟ ꯃꯈꯣꯡ ꯃꯈꯨꯠꯇꯅꯦ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒꯅꯦ ꯆꯕꯠ ꯂꯥꯟꯊꯠꯂꯦ ꯍꯥꯏꯁꯤꯅꯤ ꯀꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯤꯌꯦ ꯃꯈꯥ ꯂꯤꯔꯛꯑꯅꯣꯗ ꯀꯣꯛꯇꯁꯨ ꯃꯥꯏꯗꯁꯨ ꯊꯕꯥꯛꯇꯁꯨ ꯈꯣꯡꯗꯁꯨ ꯈꯨꯠꯇꯁꯨ ꯁꯤꯡꯖꯪꯅ ꯌꯥꯜꯂꯤꯕ ꯑꯩ ꯉꯝꯖꯔꯔꯣꯏꯗ ꯂꯤꯔꯅꯨ ꯇꯌꯥꯏ ꯇꯨꯝꯃꯁꯦ ꯑꯩ ꯋꯥꯔꯤꯒ ꯑꯃꯇ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯠꯂꯕꯗ ꯌꯥꯏꯃꯗꯣ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯃꯣꯟ ꯑꯣꯏꯅ ꯈꯥꯡꯍꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯇꯨꯝꯂꯔꯦ ꯑꯁꯣꯝꯗꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯃꯂꯪꯕ ꯑꯗꯨ ꯈꯣꯡꯍꯥꯝꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯍꯥꯝꯂꯤ ꯃꯌꯥꯝꯕ ꯅꯤꯡꯊꯦꯝꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯈꯣꯡ ꯍꯥꯝꯂꯤꯕ ꯑꯗꯨ ꯉꯥꯏꯅ ꯃꯆꯤꯟꯗ ꯏꯁꯩꯁꯨ ꯉꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯊꯣꯛꯀꯗꯧꯔꯤ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯂꯩꯆꯤꯟꯇꯅ ꯀꯨꯞꯁꯤꯜꯂꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯅꯤꯡꯊꯦꯝꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯄꯥꯏꯊꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯁꯥꯎꯝ ꯑꯃ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯑꯇꯤꯌꯥ ꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯔꯕꯗ ꯅꯤꯡꯊꯦꯝ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯂꯪꯕ ꯃꯈꯣꯡ ꯍꯥꯝꯕ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯊꯣꯔꯛꯏ ꯃꯌꯥꯝꯕꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯕꯗ ꯃꯥꯂꯪꯕꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦꯕ ꯇꯥꯆꯧꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯅꯥꯎ ꯅꯨꯄꯥ ꯃꯥꯂꯪꯕꯅ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯦꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯒ ꯅꯁꯥ ꯄꯨꯝꯕꯗꯨ ꯊꯛꯇ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯇꯥꯆꯧ ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯏ ꯅꯪ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯝꯃꯗꯧ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯪꯈꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯑꯣꯡ ꯁꯗꯥ ꯐꯔꯕ ꯃꯃꯤꯡꯅ ꯁꯥꯃꯨ ꯀꯧꯕ ꯌꯥꯏꯃꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ
ꯌꯥꯏꯃꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯆꯥꯎꯔꯞꯅ ꯌꯥꯏꯃ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯌꯥꯏꯃꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯔꯛꯏ ꯁꯥꯃꯨꯕꯨ ꯎꯔꯕꯗ ꯁꯥꯃꯨ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯨ ꯂꯥꯎ ꯍꯥꯏꯔꯗꯨꯅ ꯐꯤꯗꯥ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ ꯃꯇꯝꯁꯤꯗ ꯁꯥꯃꯨꯅ ꯑꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯇꯥꯎꯒ ꯊꯝꯕꯥꯜꯗ ꯆꯠꯃꯤꯟꯅꯁꯦꯗꯅ ꯂꯥꯛꯄꯅꯦ ꯉꯁꯤꯒꯤꯗꯤ ꯅꯠꯇꯦ ꯍꯌꯦꯡꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯏꯇꯥꯎ ꯃꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯑꯁꯤꯗꯒꯤ ꯎꯖꯥꯎꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒ ꯌꯥꯜꯂꯨꯁꯤ ꯃꯗꯨꯗ ꯌꯥꯜꯂꯤꯕ ꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯣꯝꯃꯤꯠꯇ ꯊꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯟꯕ ꯈꯛꯇꯅꯤ ꯌꯥꯜꯂꯒ ꯎꯁꯤꯡ ꯑꯗꯣ ꯆꯤꯡꯗꯣꯟꯗꯒꯤ ꯑꯃꯨꯛ ꯆꯤꯡꯊꯔꯛꯂꯒ ꯃꯈꯣꯡ ꯍꯦꯛ ꯌꯧꯔꯕ ꯎꯁꯤꯡ ꯑꯗꯨ ꯂꯧꯕ ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯍꯌꯦꯡꯁꯤ ꯄꯨꯡ ꯀꯌꯥꯒꯨꯝꯕꯗ ꯆꯠꯁꯤꯒꯦ ꯄꯨꯡꯒꯤꯗꯤ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯌꯨꯝꯗꯒꯤ ꯆꯥꯛꯌꯣꯝ ꯌꯣꯝꯃꯤꯗꯅ ꯑꯗꯨꯒ ꯆꯥꯛꯌꯣꯝ ꯄꯨꯔꯒ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯩ ꯌꯨꯝꯗꯒꯤ ꯆꯥꯛꯌꯣꯝ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯂꯝꯕꯤꯁꯨ ꯊꯣꯛꯑꯕꯅꯤꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯏꯇꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕꯤꯔꯝꯃꯣ ꯏꯇꯥꯎ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯃꯥꯂꯪꯕꯒꯗ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯂꯪꯕꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯈꯣꯡ ꯍꯥꯝꯊꯗꯅꯅꯦ ꯃꯁꯥꯗꯣ ꯂꯣꯏ ꯁꯣꯛꯊꯔꯤ ꯍꯧꯖꯤꯛꯁꯨ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯅꯥꯎ ꯃꯥꯂꯪꯕꯕꯨ ꯃꯈꯣꯡ ꯍꯥꯝꯊꯩꯑꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯤꯗꯥꯛꯀ ꯀꯩꯝꯇ ꯄꯤꯖꯗ꯭ꯔꯕꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯍꯤꯗꯥꯛꯅꯣ ꯇꯥꯆꯧꯅꯗꯤ ꯂꯩꯅꯤ ꯂꯩꯅꯤ ꯍꯥꯏ ꯑꯩꯉꯣꯟꯗꯁꯨ ꯁꯦꯜ ꯑꯝꯇꯁꯨ ꯂꯩꯇꯦ ꯍꯤꯗꯥꯛꯀ ꯑꯝꯇ ꯂꯩꯗ꯭ꯔꯦꯗ ꯃꯈꯣꯡ ꯍꯥꯝꯕꯕꯨꯗꯤ ꯈꯔ ꯐꯔꯤ ꯃꯁꯥꯗꯣ ꯁꯣꯛꯊꯕꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯅꯥꯍꯦꯗꯨꯅ ꯂꯩꯕꯩ ꯋꯥꯅꯤꯗ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯨ ꯌꯥꯗ꯭ꯔꯣ ꯁꯦ ꯑꯩꯉꯣꯟꯗꯅꯦ ꯂꯨꯄꯥ 100 ꯌꯥꯎꯔꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯈꯣꯡ ꯍꯥꯞꯄ ꯈꯛꯅꯅꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯂꯩꯁꯜꯂꯨ ꯌꯥꯔꯅꯤꯗ ꯏꯇꯥꯎ ꯑꯩ ꯂꯧꯔꯣꯏꯒꯦ ꯑꯗꯨꯝ ꯐꯖꯔꯅꯦꯕ ꯑꯁ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯇ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯁꯤ ꯂꯧꯁꯜꯂꯨꯁꯤ ꯅꯥꯔꯩꯒ ꯇꯣꯠꯁꯤꯟꯅꯗꯕ ꯁꯤ ꯂꯧꯁꯜꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯅ ꯃꯃꯥꯟꯅꯕ ꯁꯥꯃꯨ ꯑꯗꯨꯅ ꯌꯥꯏꯃꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯔꯤꯕ 100 ꯑꯗꯨ ꯌꯥꯏꯃꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯒꯤ ꯉꯟꯇꯥꯅ ꯂꯥꯛꯀꯦ ꯍꯥꯏꯔꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯌꯥꯏꯃꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯆꯥꯃ ꯆꯞꯄꯤ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝꯕ ꯑꯍꯟ ꯅꯤꯡꯊꯦꯝ ꯑꯗꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯦ ꯌꯥꯏꯃꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯥꯃ ꯆꯞꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕ ꯑꯁꯤ ꯎꯔꯕꯗ ꯅꯤꯡꯊꯦꯝꯅ ꯌꯥꯏꯃ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯦꯜ ꯑꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯁꯦꯜ ꯑꯗꯨꯕꯨ ꯃꯈꯣꯡꯒ ꯄꯥꯟꯗꯅ ꯆꯠꯀꯦꯒ ꯇꯧꯔꯤꯔꯕ ꯁꯦ ꯑꯩꯈꯣꯏ ꯃꯥꯂꯪꯕꯒꯤꯅꯦ ꯁꯦ ꯑꯩꯅ ꯃꯁꯥꯗꯣ ꯀꯟꯈꯠꯅꯕꯅꯦ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯛꯄꯅꯦ ꯁꯤ ꯄꯨꯁꯜꯂꯨ ꯇꯥꯆꯧꯁꯨ ꯈꯣꯡꯁꯦ ꯈꯔ ꯃꯣꯠꯂꯦ ꯄꯨꯈ꯭ꯔꯤꯁꯤꯗꯅꯦ ꯈꯤꯇ ꯆꯥꯝꯊꯣꯛꯎꯈꯤꯒꯦ ꯑꯗꯣ ꯅꯪ ꯐꯗꯤꯒ ꯁꯥꯄꯣꯟꯒ ꯑꯝꯇꯗꯤ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯇꯥꯆꯧ ꯌꯥꯏꯃꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯐꯗꯤꯒ ꯁꯥꯄꯣꯟꯒꯗꯣ ꯂꯧꯊꯣꯛꯂꯒ ꯃꯌꯥꯝꯕ ꯅꯤꯡꯊꯦꯝ ꯑꯗꯨꯗ ꯄꯤꯔꯔꯤ ꯅꯤꯡꯊꯦꯝꯁꯨ ꯐꯗꯤ ꯁꯥꯄꯣꯟ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯆꯥꯛ ꯇꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯨꯡꯒꯥꯗꯨꯅ ꯃꯩ ꯆꯥꯎꯅ ꯍꯧꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯁꯤꯗ ꯌꯥꯏꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯆꯧ ꯉꯁꯥꯏꯗꯨ ꯏꯇꯥꯎ ꯁꯥꯃꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯎꯖꯥꯎ ꯈꯔ ꯌꯥꯜꯂꯨꯁꯦ ꯍꯥꯏ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯇꯥꯆꯧ ꯑꯩ ꯍꯌꯦꯡꯗꯨ ꯎ ꯌꯥꯟꯕ ꯑꯝꯇ ꯆꯠꯂꯨꯒꯦ ꯌꯥꯏꯃ ꯇꯥꯆꯧꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤ ꯌꯦꯡꯉꯣꯗꯅ ꯇꯥꯆꯧ ꯍꯥꯏꯔ ꯊꯕꯛ ꯑꯝꯇ ꯐꯪꯗꯦ ꯊꯕꯛ ꯑꯗꯣ ꯐꯪꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯕꯅꯤ ꯑꯗꯨꯁꯨ ꯐꯪꯕ ꯀꯧꯕ ꯅꯥꯏꯗꯦ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯉꯟꯅ ꯅꯣꯡꯒꯥꯈ꯭ꯔꯦ ꯃꯁꯤꯗ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯏꯅꯥꯎꯁꯤꯡꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯗ꯭ꯔꯦ ꯅꯩꯅꯁꯤꯡꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ ꯏꯅꯥꯎꯅ
ꯌꯨꯝ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯄꯨꯔꯤꯕꯅꯤ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯕꯗꯤ ꯀꯥꯎꯒꯅꯨ ꯂꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧꯕꯨꯁꯨ ꯈꯨꯔꯨꯝꯃꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯇꯥꯆꯧꯅ ꯌꯥꯕꯤꯔꯕꯅꯤꯅ ꯑꯩ ꯍꯌꯦꯡꯗꯣ ꯁꯤꯗꯒꯤ ꯆꯥꯛ ꯌꯣꯝꯃꯒ ꯄꯨꯒꯗꯕꯅꯤ ꯑꯩ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯆꯥꯛꯇꯨ ꯊꯣꯡꯒꯦ ꯃꯥꯂꯪꯕ ꯅꯪ ꯅꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯌꯥꯏ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯍꯛꯆꯥꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯣꯛꯊꯔꯤ ꯍꯩꯃꯥ ꯑꯇꯣꯝꯕꯁꯤꯗꯤ ꯇꯨꯝꯈ꯭ꯔꯦꯗꯅ ꯌꯥꯏꯃ ꯇꯣꯝꯕꯁꯤ ꯇꯨꯝꯈ꯭ꯔꯦꯅꯦꯍꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯏꯅꯥꯎ ꯇꯣꯝꯕꯁꯤ ꯀꯌꯥꯗ ꯋꯥꯖꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯤꯡꯉꯥꯏ ꯇꯧꯖꯒꯗꯕ ꯑꯉꯥꯡꯁꯤꯅ ꯃꯌꯥꯝꯕꯁꯤꯡ ꯑꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯁꯤ ꯀꯗꯥꯏ ꯇꯧꯔꯨꯁꯤ ꯀꯗꯥꯏ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯃꯌꯥꯝꯕꯒꯤ ꯊꯃꯣꯏꯁꯤ ꯌꯥꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯏꯅꯥꯎ ꯇꯣꯝꯕꯒꯤꯗꯤ ꯃꯌꯥꯝꯕ ꯑꯩꯅ ꯋꯥꯠꯇꯅꯅꯕ ꯁꯤꯟꯒꯅꯤ ꯍꯣꯏ 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 ꯑꯗꯨꯗꯤ ꯅꯅꯥꯎ ꯇꯣꯝꯕꯁꯤ ꯅꯪꯒ ꯇꯨꯝꯕꯅꯤꯅ ꯅꯪꯅ ꯈꯔ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ ꯃꯥꯂꯪꯕ ꯃꯩꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯌꯥꯏꯍꯧꯈꯤꯒꯗ꯭ꯔꯥ ꯇꯥꯆꯧꯁꯨ ꯇꯨꯝꯃꯨꯔꯒꯦ ꯇꯥꯆꯧ ꯑꯩꯁꯨ ꯇꯨꯝꯃꯗꯕꯅꯤ ꯃꯩꯁꯤ ꯈꯔꯗꯤ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯍꯣꯏ 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 ꯃꯩꯁꯤ ꯍꯦꯛ ꯃꯉꯟꯕꯁꯨ ꯄꯥꯝꯃꯣꯏ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯦꯛ ꯃꯌꯥꯏ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯤ ꯌꯥꯏꯃ ꯅꯪ ꯏꯅꯥꯎ ꯇꯣꯝꯕꯁꯤ ꯄꯨꯁꯤꯜꯂꯣ ꯍꯣꯏ ꯇꯥꯆꯧ ꯑꯁꯨꯝꯅ ꯍꯥꯏꯔꯗꯅ ꯌꯥꯏꯃ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯗꯨ ꯄꯪꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯥꯂꯪꯕ ꯇꯥꯆꯧ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯆꯧ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯌꯥꯝꯕ ꯌꯥꯏꯃꯁꯦ ꯑꯩꯈꯣꯏ ꯈꯟꯕꯗ ꯋꯥꯔꯕꯅꯤ ꯌꯦꯡꯉꯨ ꯇꯥꯆꯧꯁꯨ ꯊꯕꯛ ꯑꯃ ꯐꯪꯉꯗꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯅꯥꯏꯗꯦ ꯇꯥꯆꯧꯒꯤ ꯐꯤꯕꯝ ꯑꯁꯤꯅꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯁꯨꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯗꯤ ꯇꯥꯆꯧꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯌꯦꯡꯉꯣꯏ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯑꯕꯅꯤ나 ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯅꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯍꯛꯆꯥꯡ ꯁꯣꯛꯊꯕꯁꯦ ꯍꯦꯛ ꯐꯔꯛꯄꯒ ꯑꯩ ꯇꯌꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯇꯥꯆꯧ ꯐꯔꯦ ꯐꯔꯦ ꯃꯩꯁꯤ ꯉꯥꯏꯔꯗꯤ ꯅꯣꯡ ꯉꯥꯟꯒꯗꯕ ꯃꯥꯜꯂꯦ ꯑꯆꯥꯛꯄꯁꯤꯡꯗꯣ ꯈꯔ ꯁꯠꯇꯣꯛꯎ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏꯃꯒꯤ ꯃꯃꯥꯏ ꯑꯗꯨ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯇꯅ ꯆꯣꯠꯂꯝꯃꯤ ꯃꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃ ꯌꯥꯏꯃꯅ ꯎꯔꯝꯃꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯁꯛꯁꯨ ꯎꯗꯕ ꯃꯃꯥꯏ ꯈꯨꯝꯕ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯏꯃꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯔꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯥꯏꯃꯒꯤ ꯃꯃꯪ ꯑꯗꯨꯗ ꯎꯔꯔꯤ ꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯈꯜꯂꯗꯨꯅ ꯌꯥꯏꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯐꯩꯗꯨꯅ ꯂꯩꯔꯝꯕ ꯎꯈꯛ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯌꯥꯏꯃ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯔꯦ ꯃꯇꯝ ꯑꯁꯤꯗ ꯁꯛ ꯈꯪꯗ꯭ꯔꯕ ꯐꯤꯖꯣꯜ ꯄꯨꯝꯕ ꯏꯈꯦꯡꯇꯅ ꯆꯣꯠꯂꯕ ꯁꯤꯡꯖꯪ ꯄꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏꯃ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯆꯄꯠ ꯂꯥꯎꯅ ꯌꯥꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯃ ꯏꯃꯥ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯤ ꯌꯥꯏꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯔꯝꯗꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕ ꯑꯗꯨꯗꯤ ꯌꯥꯏꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯌꯥꯏꯃ ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯉꯛꯂꯤꯕꯗꯤ ꯌꯥꯏꯃꯒꯤ ꯃꯃꯤꯠ ꯑꯗꯨ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯃꯪꯗ ꯎꯈꯤꯕ ꯁꯤꯡꯖꯪꯅ ꯌꯥꯜꯂꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ
ꯎꯔꯦ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯃ ꯇꯨꯝꯕ ꯍꯥꯏꯕꯗꯣ ꯁꯨꯛꯌꯥꯃꯛ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯏꯃ ꯅꯣꯡ ꯉꯥꯟꯕꯩ ꯉꯥꯏꯔꯗꯨꯅ ꯌꯥꯏꯃ ꯅꯣꯡ ꯉꯥꯟꯕꯒ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯅꯣꯡ ꯉꯥꯡꯐꯨꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯌꯥꯏꯃ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯝꯃꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯍꯥꯏꯗꯨꯅꯤ ꯌꯥꯏꯃꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯪ ꯂꯥꯛꯎ ꯍꯥꯏꯔꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯔꯦ ꯌꯥꯏꯃꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯁꯥꯗ ꯑꯉꯛꯄꯗꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯦꯡ ꯑꯗꯨꯁꯨ ꯆꯥꯛ ꯑꯣꯜꯂꯛꯂꯗꯨꯅ ꯄꯤꯗ꯭ꯔꯤꯛ ꯁꯧꯔꯛꯂꯤ ꯈꯨꯝꯗꯨꯅ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨꯗꯒꯤ ꯄꯥꯊꯣꯔꯛꯄ ꯆꯕꯣꯟ ꯃꯍꯤ ꯑꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯕꯗ ꯃꯩꯈꯨ ꯍꯧꯔꯛꯂꯤ ꯃꯩꯈꯨ ꯑꯗꯨꯅ ꯌꯥꯏꯃꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯌꯥꯏꯃ ꯃꯃꯤꯠ ꯊꯨꯞꯈ꯭ꯔꯦ ꯃꯇꯝꯁꯤꯗ ꯌꯥꯏꯃ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯆꯐꯨ ꯑꯗꯨꯅ ꯁꯧꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯨꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯃꯈꯨꯝ ꯑꯗꯨꯕꯨ ꯆꯥꯞ ꯄꯥꯏꯔꯨꯕꯗꯒꯤ ꯌꯥꯏꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯃꯍꯤ ꯑꯗꯨꯕꯨ ꯄꯤꯊꯣꯛꯂꯒ ꯅꯥꯀꯟꯗ ꯃꯩꯇꯥꯟ ꯈꯔ ꯀꯣꯠꯊꯣꯛꯇꯨꯅ ꯆꯥꯛ ꯆꯐꯨ ꯑꯗꯨꯕꯨ ꯌꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯗꯨꯁꯨ ꯊꯥꯡꯒꯠꯂꯔꯦ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯥꯃꯨ ꯑꯗꯨꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯥꯏꯃꯕꯨ ꯀꯧꯔꯛꯂꯦ ꯁꯥꯃꯨꯅ ꯀꯧꯔꯛꯄ ꯃꯇꯝꯁꯤꯗ ꯌꯥꯏꯃꯁꯨ ꯆꯥꯛꯌꯣꯝ ꯃꯌꯣꯝ ꯑꯃꯒ ꯃꯌꯥ ꯂꯪꯅ ꯊꯧꯔꯕ ꯆꯥꯎꯔꯕ ꯊꯥꯡꯖꯧ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯥꯌꯣꯛꯅꯔꯕꯗ ꯁꯥꯃꯨꯅ ꯌꯥꯏꯃꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯄꯣꯠ ꯆꯩ ꯁꯨꯔꯕꯣ ꯆꯠꯂꯁꯤꯔꯣ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯡ ꯄꯥꯡꯅ ꯎꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ